ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯅꯨꯡꯉꯥꯏꯔꯨꯕꯒꯤ ꯃꯍꯩꯅꯔ ꯀꯔꯤꯅꯣ ꯅꯨꯡꯁꯤꯅ ꯂꯛꯅꯔꯝꯕ ꯃꯌꯥꯝꯗꯣ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯀꯔꯦꯝꯅꯔꯛꯄꯁꯤꯗꯅꯤꯁꯦ ꯑꯩ ꯀꯅꯥꯅꯣ ꯃꯁꯛ ꯍꯦꯛꯇ ꯇꯥꯛꯅꯤꯡꯉꯤꯁꯦ ꯑꯣꯏ ꯇꯥꯃꯣ 그래도 선플레이 블링이네 원투 들어올때 사고를 잘라 이 팀도 분위엄 저게 들어가 야래 낭주 나도 좀 쇼리 그리네 호자 그래도 하이라니 이 와이도 상관시 또해 다시 한번 일로 넘는 거 잘 잘라 아이 거 농파독슈 아 그거 재밌는지 하이브라 야분이 미마저도 ꯀꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯈꯤꯗꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯩ ꯌꯥꯝ ꯆꯥꯏ ꯃꯊꯪ ꯆꯥꯏꯉꯩꯁꯤꯗ ꯄꯨꯅꯦꯝꯖꯜꯂꯒꯦ ꯇꯧꯅꯣꯃꯤ 라바 헐 ꯑꯩ ꯉꯁꯥꯏꯗ ꯀꯤꯅꯤꯅ ꯆꯠꯂꯣ ꯏꯁꯤꯡꯗꯣ ꯄꯨꯔꯣ ꯆꯠꯂꯣ ꯀꯥꯏꯗ ꯏꯁꯤꯡꯅꯣ ꯅꯨꯡꯁꯤꯕ ꯈꯣꯟꯊꯣꯛꯀ ꯂꯣꯏꯅ ꯃꯁꯤ ꯑꯉꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯅꯅꯦ ꯊꯕꯛ ꯍꯥꯏꯁꯦ ꯀ꯭ꯂꯕꯀꯤꯔꯕ ꯍꯥ 이베마 ꯅꯪꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯌꯨꯝꯒꯤ ꯍꯣꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯇꯧꯁꯦ ꯍꯥꯏꯗꯤ ꯅꯊꯨꯟ ꯅꯅꯥꯗꯣ ꯇꯥꯗꯦꯅꯦ ꯑꯗꯨꯒꯤ ꯑꯣꯟꯅꯕꯗ ꯀ꯭ꯂꯕ ꯄꯨꯔꯤꯅꯤ ꯍꯥꯏꯗꯅ ꯅꯨꯄꯥ ꯅꯍꯥꯁꯤꯡꯒ ꯌꯥ ꯒꯥꯒ ꯃꯇꯥꯡ ꯃꯇꯝ ꯆꯥꯏ ꯆꯥꯗꯦꯁꯨ ꯈꯪꯗꯦ ꯅꯪꯕꯨ ꯂꯩꯀꯥꯏꯁꯤꯅ ꯉꯥꯡꯅꯩꯁꯦ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ ꯂꯩꯀꯥꯏꯔꯣ ꯍꯥꯏꯁꯦ ꯑꯃꯉꯥ ꯁꯅꯥꯗꯤ ꯅꯨꯄꯥꯅꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯄꯁꯤꯅ ꯀꯔꯤꯅꯣ ꯑꯃꯨꯛꯇꯕ ꯅꯨꯄꯥ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ 이마이 ꯏꯃꯥ ꯀꯔꯤꯅꯣ ꯀꯩꯁꯨ ꯅꯠꯇꯕꯗꯁꯨ ꯅꯨꯄꯥ ꯑꯃꯒ ꯍꯦꯛꯇ ꯐꯨꯅ ꯂꯩꯔꯝꯒꯅꯤ ꯁꯤ ꯅꯠꯇꯕ ꯑꯅꯧꯕ ꯀꯩ ꯃꯁꯤ ꯊꯣꯝꯃꯒꯦꯗꯣ ꯀꯔꯤꯕ 우시트리라바 너희들 우시트리라바 ꯑꯩ ꯅꯨꯄꯥ ꯀꯣꯏꯔꯒꯦ ꯏꯃꯥ ꯀꯔꯤ ꯍꯦ ꯇꯧꯍꯣꯏꯔꯝꯃꯣꯍꯦ ꯅꯨꯄꯥꯅ ꯅꯨꯄꯥ ꯀꯣꯏꯕꯗꯤ ꯑꯁ ꯏꯃꯥ ꯅꯪꯁꯤꯗꯤ 이베마 ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯕ ꯌꯥꯕ ꯋꯥꯔꯣ ꯈꯪꯖꯗꯗꯅ ꯍꯪꯖꯔꯤꯅꯤꯗꯅ ꯏꯃꯥ ꯅꯨꯄꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯣꯏꯔꯣ ꯑꯄꯥꯝꯕꯗꯤ ꯂꯣꯏ ꯄꯣꯛꯅꯕ ꯉꯥꯛꯇꯅꯤ ꯅꯆꯨꯝ ꯆꯤꯟꯕꯗꯤ ꯌꯥꯝ ꯄꯛꯆꯩ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯏꯁꯤꯕꯨ ꯑꯩ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯦ ꯈꯟꯗꯗꯅ ꯅꯪꯅ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯣ ꯑꯗꯨꯝ ꯃꯥꯡꯗꯅ ꯂꯩꯁꯤꯕꯨ ꯀꯗꯥꯏ ꯆꯠꯂꯤꯅꯣꯕ ꯅꯪꯕꯣ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯏꯁꯤꯕꯨ ꯁꯦ ꯑꯝꯇ ꯂꯦꯡꯒꯅꯨ ꯅꯆꯨꯝ ꯆꯤꯟꯕꯗꯤ ꯌꯥꯝ ꯄꯛꯆꯩ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯏꯁꯤꯕꯨ